आकाशवाणी इम्फाल नयनी देवी पाव पाजरी अहनबद मरुक अदपाव मालेम छिन थुंबदा अनौब चही लिसिंग अनि कुनमाथोय मैगी कुमै पांगथोक्तुना हरावदे ओख्रे सेनापति जिला की जुको तंपाक्ता मई चाकलिबा अदु मुख्यमंत्री नोथोंबम बिरेन छिंगना मुथक्तगी यंसिंख्रे लेबाक असिगी कोविड-19 वैक्सीनेशन प्रोग्राम की दमक सरकारना सिरिंज कोटी 34 लैनबा थौरांग तौरे अमसुंग CBSE ना लौबा क्लास 10 अमसुंग 12 परीक्षा की मतम लौथोकले मे 3 दगी जून 10 फावबा पांगथोकलगनी लेबाक असिना मालेम की लाइचत ओइदिबा कोविड-19 की मायोक्ता पुन्ना अमता ओइना लांथेंगनारी लमदम सिगी मियामना सखंगनारबा मियोय कयाना सुलान फम्बसिदा माय पाकनाबगी दमक आकाशवाणी इम्फाल की इपाउगी खुथांगदा मिपुंग खुदिंगमकना अराइबा थवुंग अहुम फेस मास्क उपा अमगा अमगा फुट तरुक लापनाना लैनबा माय मिट अमदि खुद सातोइना हमदोक्तुना तरुतनाना थमनबा अपील तौरी मणिपुर की सुमांग लीला अमसुंग फिल्म की एक्टर अमदि फिल्म फोरम मणिपुर की चेयरमैन समजेत छाबम मंगोलजाव सिंहना कोविड-19 दगी ngakthoknaba miyamda appeal tawratuna hai mayambu samjet sabam mangol jauna kurumjari hojik phawbagi oina covid-19 laichat asidagi ngakthoknaba amatta ngairaba pambaidi section ba haibasina oiri sarkarna laichat asi thingnaba honariba asigi mathakta aikhoi pumna mangasu bhab taminaduna laichat asidagi ngakthoknaba tangai phadana नियम अहुमखक ngakna setminasi aikoi khudimangna yumdagi mapan hek thorkpaga face mask soidan upsi sapon natraga hand wash sizinaduna khutsa sengna hamdoksi amasung mi amagi marakta puttaruki social distancing thamsi section bahaibasina isa aikoi gi nungsiraba imung manung amadi miyambu laichat asidagi kanma ngamgadoribani mayambu अमुकहन खुरुमजरी हौजिक मपुंग ओइबा पाव मालेम सिनथुंगबदा तोंगान तोंगान बलैबाक सिना अनौब चैहि लिसिंगानी कुनमाथोय मैगी कुमै पांगथोक्तुना हरावते यामना ओख्रे अदु मोइनामक अककनबा मफम खरा नतना मियाम तिनबदी याहनखिदे अनौब चैहिबु इहान हना ओकेबा मालेमगी अहान बलैबाक सिंगी मनुंगदा न्यूजीलैंड याउरी न्यू ईयर गे हरावते यामबा मरकता क्राइस्टचर्च की हेकली पार्कता बंबुला मैकापी थाखी ऑस्ट्रेलिया दा अनौब चैहि हौबगी कुमै हौदोकलदुना सिडनी ओपेरा हाउस अमसुंग हार्बर ब्रिज की मथकता मैगी कुमै पांगथोकी चैहिगी ओइबा मैगी कुमै अदु येंगनबा माहुसा ओइनादि मियोय लाख 10 हेना तिनबनी अदुबो हंदक्ति सरकारना मियामदा कोविड-19 लाइचत की खलगा मैगी कुमै अदु टेलीविजन दा येंगनबा खंगनखी ऑस्ट्रेलिया की मी ख्वाइदगी यामना ताबा अनिसुबा शहर मेलबोर्न दा मैगी कुमै पांगथोखिद्रे ताइवान दा महौसागुम लेबाक असिगी कोनुंगदा लेबा निंगथिजरबा टावर ताइपई 101 दा महौसागुम मैगी कुमै पांगथोखी थाईलैंड दा सु बैंकॉक दा लेबा आइको सियाम मॉल दा मैगी कुमै पांगथोक्तुना अनौब चहिबु तारामना ओखी हौजिक फावा फाबा ngamdriba कोरोना वायरस लाइचत की येंगलगा लेबाक सिनथुंगबदा मी यामना तिनबा थौरम सिंग पांगथोकबा थिंगखी हांगकांग की विक्टोरिया हार्बर दा पांगथोकदबा थौरम ऑफिशियल सिंगना थिंगखी फेब्रुआरी थादा पांगथोकदबा लुनर न्यू ईयर की पीरियड छु थिंगले मसिगा लोइनाना शहर सिदा चही की कुमै असि पांगथोरकबा थिंगबा अनिरक सुरे जापान दा निंगथौरेल नारुहितो अमसुंग निंगथौकोल की मियामना मिजम मियामबु तारामना ओकपगी थौरम याउदना अनौब चही हौकी टोकियो दा चही हौबगी नोंमा मंगजौनाना नुमिदांग दा चेनबा रेलगाड़ी पुनमक थिंगबदा नतना अचौबा शहर कयादा पार्टी कंसर्ट अमसुंग अतै कुमैसिंग पांगथोकबा थिंगखी मदुगी मनुंगदा ममिंग चलबा शिबुया स्क्रैम्बल क्रॉसिंग पार्टी थिंगबदा याउखी सेसोय लाइसंगदा चही हौबगी कांगसी खिंगखी रशिया दा राष्ट्रपति व्लादिमीर पुतिनना महाकी चहीगी पाउजेल ऑनलाइन दा पीखी मणिपुर यावना भारत की मफम पुनमक्तसु अनौब चही लाकपगी कुमै पांगथोकनखी अदुबु मी तिनबगी चांगदी हंथखी अनौब चहीना लाकपदा राष्ट्रपति उपराष्ट्रपति प्रधानमंत्री मणिपुर की राज्यपाल मुख्यमंत्री अमसुंग अतै लुचिंगबा कया अमदि दोल सिंगना यात पाउजेल पीरी मणिपुर दा हौखिबा पुंग 24 दा मियो 50 माथोक
COVID-19 positive oiba thengnakhi hairiba matam asida mioi 63 naba paduna discharge tawkhi raijagi COVID-19 kamal control room na numidang waram thadorakpa cherol amagi matung ina positive oikiba sing adugi manungda Imphal West dagi kunmari amasung Bisnupur dagi tara yauri hairiba matam asida mioi ama laikhidabaga loinana laijat asidagi laikhidaba apunba masing 350 sure raija asida hojik active case lising ama 150 leiri naba phabagi changna Chada Marfudra Mari Dasmik Taruk Marini, Hojik Pawada Puna Simple Lak Mari Lising Humpudra Taret, Chanipan Kun Test Tawagi Manunda, Mio Lising Kunipan Chama Marfunipan Positive Oiba Thingnaki. Manipurda COVID-19 ki damak Hojik Pawada Puna Mio Lak Manga Lising Kulhundoi Jamri Angkainipan Screening Tawkre, Hojik Pawada Mio Lising Nipan Tatek Humpunitoy, Home Isolation the Laki, Home Isolation ki Active Care Sani Humpudan Toy Lady. Senapati Jila ki Juko Tampakta Mai Jakliba do Mukhyamantri Nongthombam Biren Singna ngarang Nongthaktagi yengsinkhre Hokhiba numit kharani dagi Chingmai asida langmai changlakhibani Mukhyamantri ki khongchat aduda Chief Secretary Dr. Rajesh Kumar DGP LM Khogde Senapati ki Deputy Commissioner Kiran Kumar ga loinana ngarang ayuk pung 12 makhai dagi pung 1 makhai phawa helicopter dagi survey tawkhibani Lamai adu khudong thiningai oiba mawngda sandorakpa amadi khudakta thingahudrabadi thangnaba Mount Isoda sandorakpa yai khanbadagi Mukhyamantri hakthengna chatuna yengsinkhibani Raija Sarkarna National Disaster Response Force tam mateng pangbinabasu haijakre lamai adu muthanaba honabada mateng pangnaba Army amasung Assam Rifles thajinkre Lamai adu Nagaland ki maikaitigi chalaktuna Manipur romda yausilakba oiramba yai khudaki jection thawrang oina Forest Department ki mioi sing yawa volunteer marphuromna mamang thagi kuntra dagi mafam aduda leiduna makhatana lamai sandoraktanaba yengchinduna lakhibani mafam aduda hojik firefighter chani rom su leiri tabiribe pawchi Akashbani Imphal dagini Leibak asigi Universal Immunization Program amasung COVID-19 vaccination program ki damak sarkarna syringe koti marfu doi order tawkhre Haksel Mantraloina hai ahenba syringe koti 35 amasung lawnaba kendrana tender kawkhre sarkarna health worker frontline worker amasung sanitation staff yauna mi koti 30 COVID-19 ki hidak kapthoknaba ahanba oina khangatle madugi mamangda COVID-19 vaccine kapthoknaba ki sengkhiba National Expert Group na health care worker koti ama frontline worker koti anirom amasung khangat laba chahi kangluk ki mioi koti kuntare lom yawba mioi kangluk ahum khangat khi vaccine asi akaknaba temperature da thamba tangai phadabana hojik leibak asigi mapam lising kuni panchamapan marpudra tare ta leiriba cold chain system lising marphu manga chatu kunthamari da vaccine sing asi thamnaba sijinnagani Central Board of Secondary Education CBS Sinaloba Class 10 amasung 12 parikha gi matam lauthokre Kendra gi Shiksha Mantri Ramesh Pokhriyal Nishankna parikha gi matam lauthokladuna hai Class 10 amasung 12 parikha chahi asigi me mari dagi June tara phawa pangthokani mahangna hai parikha gi fall July tara manga da haidokhani Class 12 ki practical na chahi asigi March amadagi hogani Sri Nishankna COVID-19 gi laijan manungda mahiroi singbu thauna happy bagi damak oja sing amadi mama mapa singbu thagatba phongdokhi mahangna hai oja singna anobo thausil thaurang sijana duna mahairoi singbu takbi tambiri mantri na hai digital gi khuthangda sarkarna tongan tongan ba khongtang kaya paikhatuna mahairoi singbu takbi tambi bagi thabak chathari mahangna hai COVID-19 gi laijan manungda ji amadi nit ki parikha sing maipakna pangthokre Loisilakpada COVID-19 dagi ngakthoknaba face mask upa phutaruk lapnana leiba khutcha amadi mai mitaru tanana thamba haiba achamba thawong ahum asingakna chatpinaba amuk hanna ningsingjari aroibada maruiba pau amuk hanna malem sinthungbada anoba chai hili sing ani kun mathoi maigi kumai pangthoktuna harauta yamna okre Senapati Jila ki Juko Tampakta mai chakliba do Mukhyamantri Nongthombam Biren Singna nongthaktagi yengsinkhre Leibak asigi COVID-19 vaccination program ki damak sarkarna syringe koti marfu doi leinaba thorang taure amasung CBS na loba class 10 amasung 12 parikha gi matam lauthokle me mari dagi June tara phawa pangthoklagani pauloi jare